Ngasi phamkhiba India gi Parliamentary Party Meepham na Narendra Modi bu Nauna lakadauriba Leingak asege Prime Minister Oihanbada amadi India gi Parliamentary Party leader Oina khanbada Amata Oina Yanakhre Taraga Nipan suba Lok Sabha mikhagi result lauthokraba matung BJP na luchingba India gi Anouba Leingak ama semnabagi khong thangzilakpa oina ngasi India de yauriba party gi MP sing yauna Meepham ama pangthokre All Parliament House ke Central Hall the pangthokhiba Meepham aduda BJP gi makok thongba luchingba sing amadi NDA gi maru oiba partner oidiba TDP gi luchingba Chandrababu Naidu amadi Janata Dal United ki National President Nitish Kumar chingba luchingba kaya su saruk yakhe Meepham adu haubaga BJP ki senior leader Rajnath Singh na NDA Parliamentary Party ki leader oina ba Narendra Modi ki ming pukhalakhe Wafam adu BJP ki atopa senior leader Singh Amit Saha JP Nadda amadi NDA gi makok thongba luchingba kaya na sagot loina na NDA da maru eba thodang lauriba High State Kumar Swamy Chandrababu Naidu amadi Nitish Kumar da Narendra Modi bu ahum subatam ge Prime Minister oina wasak launabagi wafam thongke Narendra Modi NDA gi Parliamentary Party gi leader oina khankibaga iroina na NDA gi senior member MP Singh amadi Narendra Modi yauna ngase India gi President Draupadi Murmu ga Rashtrapati Bhavan da unakhe maduda Narendra Modi bu saugatpa MP Singh gi list amasu khusinaki haide